Hudop Huran Kibinupi Police Nafare, Infal ki Wahing Mamlaikai the Labor Princess Dwellers Koba Sanayon from Nangarang Sana Lation Naram Laga Huran and Pukibinupi Ama Police Nafar in the jail that has in Cray, Taudo the Chenaduna jail that has in Krabanupi Adu, Paubi take May Laikai the Gay Mohammed Pikrugi, Loinabi, Sakina, Elias Apikcha, Kunyanipan Kawi Mahak, Chief Judicial Magistrate Infal West, Putola Bamatung Court Natasi, Kuntragamatoi Fawa, Judicial Custody Remand Pikibani, Mana Dukana to the Gishan Namaga Channing Mangaki Kudo Mayanki Adubu. GP da sel kapnaba hainari cherakta mi chinbagi khudong chaba lawduna khudo adu huduna chatkibani adubu CCTV gi mateng na mahak fagat Iraq ki shopping mall ama mai chak pada mioi humfu Sire taraga mathoi Thiba Khangdri nongpok thangba Iraq ki Al-Quds city da laiba shopping mall ama mai chakhalak padagi mioi humfu rom sikhibaga loinana atopa mioi taraga mathoi Thiba Khangdri haina police amasong health authorities singi source parladuna rights ki report amana fongdokli miyamna yamna toina laknaba hypermarket mai chakhalakpagi thawdo adu Matou Karamna thokibanu haiba hojik fawbagi oina chapchana khangmangamdri firefighters singna thawdok thokfam da changsinuna mai muthana bahonari hojik fawbada siba hokchang humfu phangmangamle mioi taraga mathoi di Thiba Khangdri Delhi dagi Imphal tamna pairakpa Indigo flight ama technical gi asoiba yarakpadagi hankhre Delhi dagi Imphal tamna pairakadaba Indigo gi flight ama technical gi asoiba leibana maram oiraga mamai leiruga Delhi gi Indira Gandhi International Airport amung landing tawkhre Indigo gi maikai dagi thorakiba statement amana hai ngase ayu anganbada Delhi dagi Imphal tamna pairakadaba Indigo gi flight 6E5118 ta technical gi asoiba ama leiramba thengnaki pilot na check-in thorang lokhatpa oina paikhatpa horaba matung second khara leiraga Delhi da amuk hannaba firef lawkhibani amasung Indira Gandhi International Airport ta asoi angam yawdan landing tawkhibani Mathau tabagi matung ina aircraft adu ningthina check torba matung da flight adu amu hana pairaki Delhi dagi Goa chamna paiba flight amasu technical gi asoibana maram oiraga Mumbai da emergency landing tawba laikhrabani flight radar 24 kom gi report matung ina Indigo gi aircraft adu pung ama rom nongthakta paikhaluraba matung da Goa chamna paibagi mahuta Mumbai du oina emergency landing tawki plane adu gi engine ama fail oire haiba pilot na matam chana khanglakpadagi Chhatrapati Sivadri Maharaj International Airport ta lebabu punumit ki numidang pung 8:yankhai tabada emergency landing tawkhibani hojik fawbi oina Matou Karamna plane gi engine fail oirakhibano haiba chapchana khangmangamdri Indigo Airlines ki maikai dagi suhiram asigi matang da official oiba wafam amata fongdorakpa leitri Indigo gi spokesperson amana hai July 13 ta Delhi dagi Goa gi Manohar International Airport tamna paiba Flight 6E6271 gi engine da asoiba amal thengnabadagi pilot na plane adu Mumbai gi Chhatrapati Shivaji Maharaja International Airport ta emergency landing tawkhibani plane adu da tonglakhiba passenger pumnama atopa aircraft ama tonglaga asoyangam yawduna Goa da thungankre Indigo gi maikai dagi mapung phaba report amata fongdorakpa leitri adu moinamak emergency landing tawkhraba plane adu haunabi matung ina check tawbagi thabak chathari haina fongdoki hiramasigi matangda Directorate General of Civil Aviation na khanaba mieng changduna India ki tongan mafam da service tawriba airlines singi thabak thoram yengsinba horagani haidi Churachandpur district ta nong yamna kanna tabadagi maslai thoktuna mioi ama leikhom leinana chenthaduna puthakhibadagi Sire Haukiba numinini asi Churachandpur district ta nong kana tabadagi maslai thoktuna mioi ama leikhom leinana chenthaduna pukhibadagi leikhidre None district ki mafam kaya da so len thoktuna chathok chasin da khudong chadaba kaya mayaknare pausina makata na haribadi maslai thoktuna leikhom leinana putharaga Nansin kibadagi leikhidaba mioi adugi mamingna Sonmin thang kuntraga mari apokpa paugin kawi Churachandpur district ki Honglep subdivision gi manung chanba all Faishat village chagini ngarang numidang asi Sanmin thang na mahaki mapaga loina na chingda jungle kokthoklaga law unaba Sariba labu amagi khangpoksang amada tumduna leiringada nongyam kanna taba aduna maram oiraga khangaudana maslai thoktuna makhoina leiriba saruk adu pulap chenthaduna tural tamna puthakibani thawdo aduda mahakim apokpa mapa paugindi siningchita hinghaure aduga machanupa Sanmin thangna leikhom leinang aduna chenthaduna putharaga ngase ayu anganbada mimba tural mayadagi sina fangkibani Nongyam kanna taba asina maram oiraga Churachandpur district ki mafam kayada mudslide amasung landslide kaya thoktuna miyam chathok chasinda khudong chadaba kaya mayoknare Amaromda nongyam kanna taba asina maram oiraga Imphal jiribam lambi gi None district ki mafam kayada landslide thoktuna gari chathok chasinda khudong chadaba kaya mayoknare official source amana haribadi haukiba yumsagisa numit ki ayu anganba pung 2 rom tabada None district ki manung chanba longchumda landslide thoki thawdo asiga ikan kanadana Ramkhung village da landslide thoktuna Imphal tamna security court tawduna purakhiba oil tanker yauna truck amasung atai vehicle kaya lambi asigi tongan mafam kaya da panduna leiri Imphal dagi Jiribam tamna chatkhiba gari kaya amasung None mayada panduna leiri pausina makhata na haribana landslide thokpadagi lambi faunaba yadana leiriba mafam sing adu lambi asibu semliba ABCI company gi maikai dagi hakthengna yengchinkhre
loinana excavator amasung dimper trucksing sizinaduna lambida paisiliba nung amasung leibaksing adu lauthokpagi thabak yamna kanna chathari amaromda imphaldagi kilometer 34 rom lapna leiriba none district ki manung chaliba khau area da leiriba longsai village amasung masigi akoibada leiriba mafamsing ichaw mayoknabada natana low hectare kuntra gi mathakta ising thumjinkhre electric pole kaya fuktokkhibada natana infrastructure kaya amangta thokpadagi district asigi mafam ayamba mai phangdre leimatak turelsu danger level gi mathakta cheli masina maram oiraga mafam adugi khunja sing mipaiba poknare Kaupum district da ising mayoknariba asiga mari lainana mathau taba relief amasung atai thabak sing paikhanabagi damakta district adugi SP yauna atai official kaya assign tawkre ichaw mayoknariba mafam sing aduda chief medical officer Executive Engineer PWD None SDO Kaupum SP None District Supply Officer CAF and PD District Agriculture Officer None DGM MS PDCL None amasung Joint Director Veterinary and Animal Husbandry None da jaga sing aduda mathau taba manpower sing deploy tawduna relief ki thabak sing paikhanaba khangankhre loinana khudaki oi batengbang sing pinaba amasung evacuate tawnaba pung kunmari chupna helpline number sing su hangdokre mafam aduda leiriba mioi sing landslide thok kanba jaga sing amasung ichaw mayok nariba mafam sing adudagi safagada mafam sing da hongdoknaba khangankre Indian Meteorological Department gi matung inadi lakadoriba pung kharagi manungda akan manong chubagi fibam di leitri adubu param tawba nong amasung akhak araw sing thoklaba yai maram aduna miyamna yamna cheksinna amasung mikup nahum singna lainaba none district ki DDMA gi chairman DC ki maikadi gi cheksin warol sing khangankre Myanmar dagi tidim road chadrak pusilakhiba dutok laga chandel lomda pusilakpa hore state asida hojik thokliba kanglup ki irang asina hogalakpa matamda Myanmar dagi tidim road ta Churachandpur tamna drug sing pusilakhiba do Churachandpur amasung Myanmar ga tainari border da security ki cheksin tharang hena kangkhalakpana anauba route ama oina Myanmar gi Tongjang dagi Chandel district ki sajik tampak lomda oina nauna drug pusilakpa hore hari Paugi source asina makhatana hariba local road asida More Chandel amasung Teknopol tamna drug sing puthok pusin tawbagi thabak chathari loinana Tongjang dagi sajik tampak yauna drug sing asi pusilaklaba matungda Churachandpur amasung Chandel district kalona riba Singhu tamna drug sing asi puraba matung makhatana Churachandpur yauna amuk pukhi Churachandpur yauraba matung German road amasung Tiger road asi fauraga kangpokpi yauraba matung mafam asidagi amuk drug sing asi Dimapur amasung laiba asigi atopa mafam singda puthok pusin tawbagi thaba asi chathari hari Chandel amasung Churachandpur district kalona bada leiriba singhu hariba mafam asi jo singna khundaba khul amani khul asida district ani asi faunariba thong amasu lei Chandel district ki manungda leiriba sajik tampa asi hauji India government ka su sign tawnariba self style ship soson haukif na lead tawba UK LF ki operating base oina leibani hariba jaga asidagi lanthokraga leiriba border gi jaga sing asina thadau defense army amasung KNFB na control tawbani haidi la emporium era finance ki mapu irabanta nungai dauri investor singdagi crore lising manga matkibagi supplementary charge thangatkre investor lising manga romdagi namthak tawraga yamlaba senfam ama matkibagi dama information directorate na manipura based tawba birla emporium masigi director yumnam irabanta sing amadi atai Meeoi kharagi mathakta supplementary prosecution complaint SPC file tawkre Birla Emporium amadi Era Finance Mari Lenaba Authority ki ayaba yauduna investment scheme ama chalairaga miyamna namthak tawduna sendoi chawna pigani haina yamlaba senfam kaya khongatkibaga loinana loan against property na chingba thaurang kaya lokhatuna lakhi haina information directorate na maral siri Miyamu namthak tawduna thajahalaga investor lising manga romdagi lupa crore chani ga yankhai hena matkibagi matangda enforcement directorate na supplementary prosecution complaint file tawkhibani atopa company amagi makok oina su lairiba irabantagi mathakta tongan Meeoi kaya na Manipur lenga ki CID crime branch ta wakat kaya pukhalakpa laikre hariba wakat aduda yumfam oiraga enforcement directorate na case ama lokatuna Birla Emporium amasung Era Finance ki mathakta sijinduna lakhi case asiga mari leina enforcement directorate na Birla Emporium amasung Era Finance ki lupa crore 28.02 romgi oigadaba movable amadi immovable asset attest tawki hariba property sing adu investor sing da fanganabagi matangda prosecution complaint ama June 6 ta special Prevention of Money Laundering Act PMLA court ta file tawkibani Matai Manau ka hena noiba state sigi manungda Manipur na ahum subada leire Hakjangi arumba henba amasung ka hena noibagi thawong asi punchi mahinga mari laina amani haina kau lauba hongnaraklei
Indiada matai manau anima ka hena noibagi chang yengbada Manipurna ahumsuba mafamda leire. Indian Council of Medical Research ICMR na handakta phonglakhiba report amada leiba asigi matai manau mari khudingi manungda amamamdi ka hena noibagi khudongchadaba mayoknai hairi. ICMR na kumja 2019 dagi kumja 2021 fawba chathakiba National Family Health Survey NFHS ki report ki matung nainabaga loinana leibaki tongan mafamda leiba matai manau lising angkhaini thoigi data kupna nainaki inakaira khunba mafamda leiba matai manau ayamba khudong thiningai oiba mawongda hakchangi arumba hengalakpa thengnaki miyoibagi hakchang chakcha yuthak amasung punsi mahing honglakpana maram oiraga yum palaba matai manau ayamba ka hena noiba amasung hakchangi arumba hengalakpani hairi. ICMR ge National Institute of Cancer Prevention and Research ki Dr. Prasanta Kumar Singana hai imung amatada leiminaba matai manau na chaba thakpagi mawong matong manaba amasung hakchang lengotpagi chang hantarakpa maramna khudong thiningai oiba mawongda hakchangi arumba amasung anoiba hengalakpani matai manau ayamba yumda thongjaba chinjak chabagi mahota mapandagi athongba oina leiraga chabagi heinabi leirakle. Ayamba matamda mobile phone paiduna leiba amasung television yengba maramna hakchang leng otpagi chang hantarakle. Inakaira khunba maramna imungi thabak ingkhang mapung phana subinaba atopa miyoida sel piraga nekpigi heinabi leirakle. Leiba asigi oina matai manau ayamba ka hena noiba amasung hakchangi arumba hengalakpagi chang khwaidagi wangba state Kerala na oire. Kerala da leiriba matai manau chada 51.3 ka hena noibagi khudong chadaba mayoknari. Jammu and Kashmir gi chada 48.5, Manipur gi na chada 47.9, Delhi gi na chada 47.1, Goa gi na chada 45, Tamil Nadu gi na chada 42.7 amasung Punjab gi na chada 42.5 ka hena noiba amasung hakchangi arumba henba thengnare hairi. Khwaidagi nungnangba pukningai oiriba wafam din mauna yum panbada ngairiba naha oiriba matai manau sing ka hena noibagi matangdani ICMR na chathakiba survey da masagi chehi kunthra sudriba matai manau kaya marum hakchangi arumba henbaga loinana ka hena noiba thengnaki masina maram oiraga hairiba mioi sing adu type 2 diabetes, cardiovascular disease, polycystic ovary syndrome amadi metabolic syndrome na chingba laina kaya puhalakpa yabagi fibamda leiri haina Dr. Prasanta Kumar Singana phongdoki. India pumbagi oina mioi ayamba punsi mahing soibana maram oiraga kumja 2040 yorakpada leiba asigi mioi kaya maram punsi mahing amari leinaba laina puklakpa yabagi fibamda leire. Hiram asigi matangda miyambu wakhal tahanbaga loinena chaba thakpagi mawong matau semdokhanba amasung hakchang lingotpagi chang hengalhanaba thorang lokhatpagi tangai fadaba leire haina supongdoki. Long leptana chubana Manipur gi mafam kayada landslide thokle tha asigi taraga manga amasung taraga taru kilonaba hingda long leptana chubana maram oiraga None district ki mafam sing amasung Churachandpur gi mafam kayada landslide thoktuna lambi chathok chasinda khudongchadaba kaya mayoknare. None district ki manung chaliba National Highway 37 gi awangkhul mapada mafam ani thokna chingningsai riba mafam adu NHIDCL gi kangbuna semdokpagi thabak chathaki nakalamarom da None district administration gi maikaidagi su district asigi khawpum beli yauna tongan ba mafam singda ichaw mayoknaba yaurakpana helpline number sing hangdoktuna thamkhre hairi.